ꯐꯖꯕꯅꯦꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯝꯅꯕꯩ ꯋꯥꯔꯤꯅꯤꯗ ꯃꯌꯥꯝ ꯀꯪꯅ ꯉꯧꯕꯅꯤ ꯃꯌꯥꯝ ꯑꯩ ꯃꯍꯤ ꯍꯥꯏꯕ ꯖꯥꯠꯁꯦ ꯑꯩ ꯁꯨꯡꯆꯥ ꯆꯥꯅꯤꯡꯗꯦ ꯑꯩꯗꯤ ꯑꯗꯨꯗꯤ ꯗꯥꯂꯤꯌꯥꯁꯦ ꯑꯩꯈꯣꯏ ꯏꯅꯥꯎꯄꯤꯁꯦ ꯃꯥꯁꯦ ꯒꯥꯔꯗꯦꯅꯤꯡ ꯀꯩꯀꯩ ꯌꯥꯝ ꯄꯥꯝꯖꯩ ꯃꯌꯥꯝ ꯆꯥꯛꯁꯦ ꯍꯥꯟꯅ ꯑꯝꯇ ꯆꯥꯔꯒ ꯚꯤꯗꯤꯑꯣꯁꯦ ꯅꯝꯗ꯭ꯔꯗꯤꯀꯣ ꯀꯪꯅ ꯉꯧꯕꯅꯤ ꯃꯌꯥꯝ ꯑꯩ ꯃꯍꯤ ꯍꯥꯏꯕ ꯖꯥꯠꯁꯦ ꯑꯩ ꯁꯨꯡꯆꯥ ꯆꯥꯅꯤꯡꯗꯦ ꯑꯩꯗꯤ ꯑꯗꯣ ꯈꯤꯇꯪꯈꯛ ꯏꯅꯥꯎꯄꯤꯒ ꯑꯩꯒꯈꯛ ꯆꯥꯕꯒꯤꯅꯤ ꯃꯌꯥꯝ ꯁꯤꯃ ꯇꯧꯔꯦ ꯑꯗꯨꯒ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯁꯂꯥꯠꯁꯦ ꯌꯨꯝꯗꯒ ꯆꯥꯅꯕꯩ ꯃꯑꯣꯡꯗꯣ ꯆꯥꯛ ꯆꯥꯅꯕ ꯀꯥꯟꯗ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯈꯤꯇꯪ ꯁꯤ ꯇꯧꯔꯒ ꯎꯃꯣꯔꯣꯛꯀ ꯃꯦꯠꯂꯦ ꯎꯃꯣꯔꯣꯛꯁꯦ ꯃꯌꯥꯝ ꯌꯥꯝ ꯁꯥꯕꯅꯤ ꯈꯤꯇꯪ ꯃꯦꯠꯂꯀꯣ ꯃꯤꯠꯀ ꯆꯣꯡꯊꯣꯛꯀꯦ ꯇꯧꯋꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯆꯥꯔꯅꯤ ꯃꯌꯥꯝ ꯆꯥꯛꯁꯦ ꯆꯥ ꯂꯣꯏꯔꯒ ꯚꯤꯗꯤꯑꯣ ꯃꯊꯪ ꯑꯗꯨꯝ ꯍꯥꯞꯄꯛꯑꯒꯦ ꯃꯨꯛꯕꯥꯡꯗꯤ ꯇꯧꯔꯣꯏ ꯃꯍꯤꯁꯦ ꯑꯝꯇ ꯌꯥꯎꯗꯦ ꯑꯩꯗꯤ ꯈꯔ ꯑꯗꯨꯝ ꯍꯥꯎꯅ ꯆꯥꯕ ꯇꯥꯔꯦ ꯃꯌꯥꯝ ꯑꯩꯁꯦ ꯃꯨꯛꯕꯥꯡ ꯇꯧꯖꯕ ꯅꯠꯇꯦꯀꯣ ꯑꯩ ꯁꯨꯝ ꯍꯥꯞꯀꯦ ꯇꯧꯕ ꯌꯥꯝ ꯄꯥꯝꯃꯨꯅ ꯆꯥꯔꯦ ꯈꯨꯖꯤꯟꯁꯦ ꯏꯁꯥꯅ ꯊꯣꯡꯖꯕꯁꯦ ꯃꯍꯥꯎꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯒꯦ ꯁꯤ ꯑꯝꯇ ꯁꯦꯠꯂꯒꯦꯀꯣ ꯍꯥꯏ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯉꯁꯤꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯃꯌꯥꯝ ꯑꯩ ꯉꯔꯥꯡ ꯕꯟꯖꯥꯔꯥ ꯆꯠꯂꯨꯕꯗꯣ ꯑꯗꯨꯒꯤ ꯑꯩꯁꯦ ꯍꯣꯜ ꯇꯧꯖꯔꯛꯀꯦ ꯄꯣꯠꯇꯤ ꯀꯩꯝ ꯂꯩꯔꯛꯇꯦꯕꯀꯣ ꯃꯌꯥꯝ ꯑꯩꯅ ꯍꯥꯟꯅꯗꯩ ꯑꯗꯨꯝ ꯍꯥꯏꯗꯨꯅꯤ ꯄꯣꯠꯁꯦ ꯑꯩ ꯂꯩꯔꯣꯏ ꯂꯩꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯁ꯭ꯄꯦꯁꯁꯦ ꯌꯥꯝ ꯆꯤꯜꯂꯦꯕ ꯄꯣꯠ ꯃꯌꯥꯝ ꯂꯩꯕꯒꯤ ꯄꯣꯠꯁꯦ ꯑꯗꯣ ꯑꯩꯁꯦ ꯈꯤꯇꯪꯈꯛ ꯂꯩꯔꯦ ꯑꯗꯣ ꯌꯥꯝꯗꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝꯗꯕꯅꯤꯅ ꯑꯩꯅ ꯅꯍꯥꯟ ꯃꯃꯥꯡꯗ ꯑꯩꯅ A Day in My Life ꯊꯥꯒꯠꯄꯗ ꯍꯣꯝ ꯁꯦꯟꯇꯔꯗ ꯆꯪꯉꯤꯗꯅ ꯑꯗꯨꯒꯤꯗꯒꯤ ꯄꯣꯠ ꯆꯩ ꯀꯩꯀꯩ ꯂꯩꯔꯛꯄꯅꯣꯗꯣ ꯑꯗꯨꯗꯣ ꯈꯤꯇꯪ ꯑꯃ ꯎꯠꯂꯛꯀꯦ ꯑꯗꯣ ꯍꯣꯜ ꯑꯅꯤꯗꯣ ꯇꯧꯔꯛꯀꯦꯕ ꯕꯟꯖꯥꯔꯥ ꯃꯥꯔꯀꯦꯠꯀꯤꯁꯦ ꯍꯥꯟꯅ ꯇꯧꯔꯁꯦ ꯑꯍꯣꯡꯕꯁꯦ ꯍꯥꯟꯅ ꯇꯧꯔꯁꯦ ꯑꯗꯨꯒ ꯍꯣꯝ ꯁꯦꯟꯇꯔꯒꯤꯗꯨꯗ ꯑꯃꯨꯛ ꯀꯩꯀꯩ ꯌꯥꯎꯕꯅꯣ ꯀꯩꯗꯧꯕꯅꯣꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯊꯪ ꯌꯦꯡꯉꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯔꯁꯦꯀꯣ ꯌꯦꯡꯉꯁꯦ ꯃꯌꯥꯝ ꯐꯖꯗꯦꯗꯣ ꯑꯗꯣ ꯑꯍꯥꯟꯕꯗ ꯑꯩꯅ ꯂꯩꯕ ꯀꯩꯅꯣꯁꯦ ꯍꯦꯛ ꯌꯧꯕꯒ ꯑꯩꯅ ꯂꯩꯈꯤꯕꯁꯦ ꯁꯤꯗ ꯎꯠꯂꯛꯑꯣ ꯁꯨꯝ ꯑꯍꯥꯟꯕ ꯑꯩꯅ ꯍꯦꯛ ꯆꯪꯕꯒ ꯂꯩꯈꯤꯕꯗꯣ ꯁꯤꯒꯤ ꯀꯞꯁꯦ ꯃꯣꯏꯒꯤ ꯄꯤꯟꯇ꯭ꯔꯦꯁ ꯏꯟꯁꯄꯥꯌꯔꯠ ꯀꯞꯁꯦ ꯕꯟꯖꯥꯔꯥꯒꯤ ꯃꯥꯔꯀꯦꯠꯀꯤ ꯃꯣꯏ ꯃꯤꯁꯤꯡꯁꯦ ꯌꯥꯝ ꯇꯦꯂꯦꯟꯇꯦꯠ ꯑꯣꯏꯕꯖꯥꯠꯅꯤꯗ ꯃꯣꯏꯁꯦ ꯑꯗꯨꯝꯅꯦ ꯇ꯭ꯔꯦꯟꯗꯤꯡꯁꯦ ꯃꯣꯏ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯑꯍꯥꯟꯕꯗ ꯂꯩꯔꯦ ꯃꯌꯥꯝ ꯔꯨꯄꯤꯁ ꯂꯨꯄꯥ 200 ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯗꯣ ꯕꯟꯖꯥꯔꯥꯁꯦ ꯑꯩꯅ ꯍꯥꯟꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗꯒꯤ ꯑꯩꯅ ꯈꯪꯕꯁꯦꯀꯣ ꯃꯌꯥꯡꯁꯤꯡꯁꯨ ꯌꯥꯝꯅ ꯂꯩꯌꯦꯕ ꯑꯗ ꯑꯩꯅ ꯈꯪꯕꯗꯤ ꯃꯣꯏꯁꯦ ꯃꯌꯥꯝ ꯂꯨꯄꯥ 10 ꯀꯨꯟꯗ ꯉꯥꯛꯇꯅꯦ ꯃꯣꯏꯅ ꯂꯩꯅ ꯎꯠꯂꯤꯁꯦ 10 ꯔꯨꯄꯤꯁ 50 ꯔꯨꯄꯤꯁ ꯃꯣꯏꯁꯦ ꯑꯍꯣꯡꯕꯒꯤ ꯃꯐꯝꯅꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯅꯁꯨ ꯑꯗꯨꯝ ꯃꯣꯏꯅ 200 ꯍꯥꯏꯔꯕꯅꯤꯅ ꯑꯩꯅ ꯑꯗꯨꯝ 100 ꯍꯥꯏꯔꯒ ꯃꯥꯅ 150 ꯄꯤꯒꯦ ꯍꯥꯏ ꯑꯩꯅ 100 ꯄꯤꯒꯦ ꯍꯥꯏ ꯑꯩꯅ ꯕꯥꯔꯒꯦꯟ ꯇꯧꯔꯒ 100ꯗ ꯁꯤꯁꯤꯃ ꯂꯩꯔꯛꯑꯦ ꯃꯌꯥꯝꯗꯣ ꯁꯦ ꯖꯨꯝ ꯇꯧꯔꯣ ꯁꯤ ꯑꯩꯅ 100ꯗ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯃꯊꯪꯒꯤꯗ ꯑꯩꯅ ꯑꯃꯨꯛ ꯂꯩꯕꯁꯤꯅ ꯀꯩ ꯂꯩꯒꯦ ꯍꯥꯏꯕ ꯀꯥꯟꯗ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯤ ꯂꯩꯔꯛꯑꯦ ꯃꯌꯥꯝ ꯁꯤꯁꯦ ꯀꯩ ꯍꯥꯞꯅꯕꯅꯣ ꯈꯪꯗꯦ ꯑꯩꯅ ꯁꯨꯝ ꯂꯩꯔꯛꯄꯅꯦ ꯐꯖꯩꯌꯦꯅꯀꯣ ꯑꯗꯣ ꯁꯤꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯍꯥꯏꯗꯤ ꯂꯩꯗꯅ ꯀꯩꯅꯣꯒꯨꯝꯕ ꯂꯪꯒꯨꯝꯕ ꯌꯦꯇꯨꯝꯒꯨꯝꯕ ꯑꯗꯨꯝ ꯍꯥꯞ ꯌꯥꯔꯦ ꯃꯌꯥꯝ ꯑꯩꯁꯨ ꯑꯗꯨꯒꯨꯝꯕ ꯍꯥꯞꯀꯦ ꯃꯆꯥ ꯍꯥꯞꯀꯦꯅ ꯂꯩꯔꯛꯏꯅꯦꯀꯣ ꯁꯤꯁꯦ ꯃꯌꯥꯝ ꯃꯣꯏꯅ ꯍꯥꯏꯔꯛꯄꯁꯦ ꯔꯨꯄꯤꯁ 250 ꯄꯤꯔꯛꯑꯣ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯂꯨꯄꯥ 100 ꯇꯥꯍꯜꯂꯒ 150ꯗ ꯂꯩꯔꯒ ꯂꯥꯛꯑꯦ ꯐꯖꯕꯅꯦ ꯃꯌꯥꯝ ꯁꯨꯝ ꯊꯝꯕ ꯀꯥꯟꯗ ꯀꯩꯝ ꯍꯥꯞꯇ꯭ꯔꯁꯨꯀꯣ ꯑꯗꯨꯝ ꯊꯝꯕ ꯀꯥꯟꯗ ꯐꯖꯕꯅꯦ ꯃꯌꯥꯝ ꯁꯤ ꯂꯧꯔꯛꯑꯦ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯀꯩ ꯂꯧꯔꯛꯄꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯊꯪꯁꯦ ꯃꯌꯥꯝ ꯑꯩꯁꯦ ꯂꯩ ꯑꯅꯤ ꯂꯩꯔꯦ ꯂꯩ ꯑꯅꯤꯁꯦ ꯃꯄꯥꯟꯗ ꯊꯝꯈ꯭ꯔꯦꯕꯀꯣ ꯗꯥꯂꯤꯌꯥ ꯑꯅꯤ ꯂꯩꯔꯦ ꯌꯦꯜꯂꯣ ꯃꯆꯨ ꯑꯃꯅꯦ ꯑꯗꯨꯒ ꯔꯦꯗ ꯃꯆꯨ ꯑꯃꯒ ꯂꯩꯔꯦ ꯑꯗꯨ ꯍꯣꯔꯦꯟ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯔꯛꯄꯗ ꯎꯠꯂꯛꯑꯒꯦꯀꯣ ꯑꯗꯩ ꯃꯊꯪꯗ ꯑꯩꯅ ꯂꯩꯕꯁꯦ ꯃꯌꯥꯝ ꯆꯠꯄꯗꯤ ꯑꯗꯨꯝ ꯆꯠꯄ ꯑꯗꯣ ꯑꯩꯁꯦ ꯃꯤꯡꯖꯦꯟ ꯀꯩꯀꯩꯁꯨ ꯂꯩꯒꯦꯅ ꯇꯧꯔꯝꯃꯦꯕꯀꯣ ꯊꯥꯡꯕꯤꯅꯕ ꯂꯩꯇꯕꯗꯩ ꯂꯩꯔꯛꯇ꯭ꯔꯦ ꯃꯌꯥꯝ ꯁꯤ ꯀꯞ ꯑꯅꯤꯁꯦ ꯁꯤ ꯂꯩꯔꯛꯑꯦ ꯃꯌꯥꯝ ꯃꯅꯨꯡꯁꯦ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯃꯣꯠꯄꯅꯦ ꯐꯦꯡꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯁꯤ ꯑꯅꯤꯁꯦ ꯊꯛꯅꯕ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯁꯨꯀꯨꯂꯦꯟ ꯂꯩꯔꯛꯏꯕ ꯑꯅꯤꯗꯣ ꯍꯥꯞꯀꯦꯅ ꯇꯧꯕꯅꯦꯕꯀꯣ ꯁꯤ ꯃꯌꯥꯝ ꯒꯦꯁ ꯇꯧꯕꯤꯔꯣ ꯂꯨꯄꯥ ꯀꯌꯥ ꯂꯩꯔꯝꯗꯣꯏ ꯃꯥꯜꯂꯤ ꯁꯤ ꯔꯨꯄꯤꯁ 20ꯗ ꯂꯩꯔꯛꯄꯅꯦ ꯃꯌꯥꯝ 20 40 ꯂꯩꯔꯦꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯁꯤꯁꯤꯅ ꯑꯃꯨꯛ ꯁꯤꯁꯨ ꯂꯨꯄꯥ 10ꯗ ꯂꯩꯔꯛꯄꯅꯦ ꯃꯌꯥꯝ ꯃꯥꯅ ꯂꯩꯕꯤꯈꯣ ꯍꯥꯏꯕ ꯑꯩꯅ ꯀꯩ ꯍꯥꯞꯇꯣꯏꯅꯣ ꯈꯪꯗꯦ ꯍꯥꯏꯕ ꯑꯗꯣ ꯃꯌꯥꯝ ꯂꯨꯄꯥ 10ꯒꯤꯗꯣ ꯂꯨꯄꯥ 10ꯒꯤꯅꯤ ꯁꯤꯁꯦ ꯂꯨꯄꯥ 10 ꯄꯤ ꯑꯗꯨꯒ ꯁꯤꯒꯤ ꯄ꯭ꯂꯦꯠꯁꯤꯒ ꯑꯩꯅ ꯁꯨꯝ ꯂꯩꯔꯛꯄꯅꯦ ꯁꯤꯗꯤ ꯃꯆꯨꯁꯦ ꯐꯖꯩ ꯍꯥꯏꯅꯀꯣ
Sidi lupa 50 ne mayam ceramic ki machu sam ing ban ado sidi sum asaba ke habadi yaroi habadi yani adu taraga su aina dum ai yoina kiza zai baka awna sisi dum ahingba gumba thabi gumba cha ga dra sida sumaina si mangai ado sum leire keno tawe habagi ado mayam si gai sini ko ai gi banjara dagi ngarang leirakpa pot kai do si gai sini mayam si gai se swai thamma si gai sini ai gi banjara dagi leirakpa pot che mayam do ado mayam si pot yam yam de pot khara ga tani lei duga awna mathang sigi mo keno direct adum home center dagi na han leiru pa pota adu hold or ke home center dagi aina ke pano hai bata mayam ye minor se ko ado mayam aina home center dai leirak pa se ahan bada aina sis leire mayam si gari je leire buka si aina sum ani leirak pa ni mayam maroon na maga leire ado si maga leire keno mayam yam ingna phajabane buka ado amadi seasona kare amadi sinadri phajabane mayam aduga magi price na 399 ko mayam ani subadana siji leirakpane mayam sigi keno se to sigi se mayam keno tawbane ba kai haini sum aina yamna keno su oi tum hapetang sum thamge kaina khangba yam phajabane mayam hapetang sum thamge yamna clean oi table da kaida side da kaida sum kitchen da kaida thamge haina leirakpane ko ado magi price se pasi 349 ne mayam yam yang ba kaino to ba tangwam ta nati ko leire sing sa sini mi sa tangwam ta lejarakte so macha macha ka ba kaino sisina kaino room freshener hai tare sise lemongrass kini mayam lemongrass pambiraga diko ai di lemongrass e am pamje aduna sise ai adum sine hai tare pacha mang khai ga tangne ba hum sida oi bane mani cha mang khai ga tangne aduga sigi se hapta amuk chatle ko sigi se chesa hapta amuk chatle me aduga sigi se mayam plate se 400 ko si leire aduga sigi bowl am su leire ba sumain taw ba mayam sinagre plate su ani bowl su ani lek bane nahan cha injang loi hap to kare mayam si leire aduga amana sigi ganesham fountain je sise hangdok sira khangde close up de tawrone saida mayam khoi gi wear tawraga ganesh ki murti gi nakan da ising ji sign tawraga sum ising hapaga ta hanbi ja to banjara gi da sum mayam ising saina fountain mayam ya hobodo ado aina di achobo di leininge be yum da pi na bane ba koi ma yam pamja ba lai ke to aina dum macha sina khare handy oire ubo su yange kholi nong su na tamina ko banjara gi di am lumme ba ado sidi banjara ga chatri kan dagi aina thengna baduda home center na han tawidana ada leirak pani ado mayam happy yeng se ko sidi mayam plate ne plate sise khigi sina khar tang ba plate ne mayam ko mayam sisina price 2000 mayam sathare 2000 sigisina kaino ha kan da mayam khoi table da sum leidana dressing table gumba da clip gumba adagi khudo ama ani gumba sum ga hap phaja bane ba sainga sum thamna bai wari ni da mayam henge thamba de clip am ga hapa leidana adugi ni da ado phaja bane mayam sigise yamna to yamna cute oi bane mayam ada sise aina vintage piece ka vintage ki piece ka ma le ba adugi aina sum lawrak pani si leire aduga last ki sina to khoi dai bani se na han di phone da sum wari sina ba aduga mustang ama pa me khotle kaina ga leige kaina ha ba ta ma sum ma pamje ha ba ai su pamje ha ba yam tangi hojik leiba ngam gi roidana adu sum wari sanaraga nungalaga sum chatpasida yaw leirame ba ana ina mangonda pige haina magi lekpane aduda yengbada yam langkhatlangani sa mogi plastic apaba ma hape ba ba sengbada yam phaji lothoga so phajani mai ka da thechajani mai sofa ka tara gaino aduga price am 399 khatang ne ko
ꯑꯗꯣ ꯀꯣꯠꯁꯀ ꯃꯌꯥꯝ ꯏꯕ ꯑꯗꯩꯗꯤ ꯐꯖꯕ ꯃꯌꯥꯝ ꯌꯥꯎꯍꯧꯋꯦ ꯑꯗꯣ ꯑꯗꯨꯝ ꯁꯤꯁꯦ ꯑꯗꯨꯝ ꯌꯥꯝꯅ ꯑꯦꯐꯣꯔꯗꯦꯕꯜ ꯑꯣꯏ ꯌꯥꯝ ꯐꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯦ ꯑꯗꯨꯒ ꯄꯣꯠ ꯀꯩꯀꯩꯁꯦ ꯑꯩꯁꯦ ꯃꯣꯏꯒꯤ ꯀꯩꯅꯣꯅꯦꯕ ꯍꯣꯝ ꯁꯦꯟꯇꯔꯁꯦ ꯑꯩꯒꯤ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯕ ꯆꯪꯕꯒꯤ ꯃꯣꯏꯅ ꯑꯗꯨꯝ ꯑꯩꯁꯦ ꯒꯤꯐ ꯇꯧꯕꯤꯔꯛꯑꯦ ꯁꯤꯃꯗꯤ ꯁꯤꯒꯤ ꯗꯤꯐ꯭ꯌꯨꯖꯔꯁꯦ ꯃꯣꯏꯅ ꯒꯤꯐ ꯇꯧꯔꯛꯄꯅꯦ ꯃꯌꯥꯝꯅ ꯃꯌꯥꯝ ꯅꯨꯡꯁꯤ ꯂꯦꯚꯦꯟꯗꯔꯒ ꯒꯦꯔꯥꯅꯤꯌꯝ ꯍꯥꯏꯀꯣ ꯁꯤꯗ ꯑꯩ ꯄ꯭ꯔꯅꯟꯁꯦꯁꯟ ꯆꯨꯝꯕ꯭ꯔꯥ ꯈꯪꯗꯦ ꯃꯌꯥꯝꯗꯣ ꯁꯤꯒꯤꯁꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯅꯝ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤ ꯁꯤꯁꯦ ꯑꯗꯣ ꯁꯤꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯍꯣꯜꯁꯦ ꯑꯗꯨꯒ ꯑꯃ ꯂꯩꯔꯤ ꯁꯤ ꯑꯩ ꯀꯥꯏꯗ ꯂꯩꯔꯛꯄꯅꯣ ꯈꯪꯗ꯭ꯔꯦ ꯀꯥꯎꯔꯦ ꯃꯌꯥꯝ ꯄꯩꯁꯥꯁꯨ ꯑꯗꯨꯝ ꯀꯩꯁꯨ ꯇꯥꯡꯉꯝꯃꯣꯏꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯁꯨꯃꯥꯏꯅ ꯄꯣꯠ ꯆꯩ ꯈꯔ ꯍꯥꯞꯅꯕ ꯄꯦꯄꯔ ꯅꯨꯡꯄꯔ ꯇꯧꯅꯕ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯅꯤ ꯁꯤ ꯈꯛꯇꯅꯤ ꯃꯌꯥꯝ ꯑꯩꯅ ꯂꯩꯔꯛꯏꯁꯦꯀꯣ ꯉꯁꯤꯒꯤ ꯑꯗꯣ ꯀꯩꯅꯣꯗꯣ ꯌꯦꯡꯃꯤꯟꯅꯔꯨꯔꯁꯤ ꯂꯩꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯕꯦꯜꯀꯣꯅꯤꯗꯅꯤꯀꯣ ꯑꯗꯣ ꯐꯤꯁꯦ ꯌꯥꯝ ꯀꯟꯅ ꯐꯧꯔꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯁꯤꯅꯤ ꯃꯌꯥꯝ ꯑꯩꯅꯒꯤꯗꯣ ꯑꯗꯨ ꯃꯌꯥꯝ ꯑꯩꯅ ꯂꯩꯔꯛꯏꯁꯦ ꯁꯤꯒꯤ ꯉꯔꯥꯡꯗꯤ ꯈꯔ ꯗꯥꯂꯤꯌꯥꯁꯦ ꯈꯔ ꯈꯨꯏꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯝꯃꯦ ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯝꯅ ꯐ꯭ꯔꯦꯁ ꯑꯣꯏꯔꯦ ꯌꯥꯝ ꯐꯖꯩ ꯁꯤ ꯑꯅꯤꯁꯤ ꯂꯩꯔꯦꯗꯅ ꯑꯗꯨꯒ ꯁꯤꯒꯤ ꯁꯨꯀꯨꯂꯦꯟ ꯃꯆꯥ ꯑꯅꯤꯁꯤꯒ ꯅꯨꯡꯁꯥꯗ ꯍꯥꯏꯐꯦꯠꯇꯪ ꯄꯨꯊꯣꯔꯛꯀꯦ ꯁꯤꯒ ꯁꯤ ꯑꯅꯤꯁꯤꯒꯤ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯀꯞ 20 ꯄꯤꯕ ꯀꯞ ꯑꯆꯧꯕ ꯂꯩꯔꯛꯏꯗꯣ ꯃꯌꯥꯝ ꯁꯤ ꯑꯅꯤꯁꯦ ꯊꯝꯅꯕꯅꯤꯀꯣ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯏꯅꯥꯎꯄꯤꯅ ꯎ ꯃꯣꯔꯣꯛ ꯊꯥꯕ ꯃꯆꯥ ꯈꯔ ꯍꯧꯔꯤ ꯁꯤꯗꯩꯁꯤꯗ ꯃꯌꯥꯝ ꯁꯤꯅꯤ ꯑꯩꯒꯤ ꯉꯁꯤꯒꯤ ꯄꯣꯠ ꯂꯩꯔꯛꯄꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯃꯌꯥꯝ ꯑꯗꯣ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯕꯒꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯁꯤꯀꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯀꯃꯦꯟ ꯀꯩꯀꯩ ꯇꯧꯕꯤꯔꯝꯃꯨꯀꯣ ꯕꯥꯏ